ꯍꯣꯏ ꯍꯩꯔꯣꯛꯇ ꯂꯥꯛꯄꯁꯤꯗꯤꯀꯣ ꯑꯍꯥꯎ ꯉꯥꯛꯇꯅꯦ ꯍꯩꯔꯣꯛ ꯍꯥꯏꯕ ꯂꯝꯁꯤꯗ ꯂꯥꯛꯑꯒꯗꯤ ꯉꯥꯅꯨꯅꯦ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯆꯥꯛ ꯆꯥꯔꯣꯏ ꯍꯥꯏꯕꯅꯦ ꯆꯥꯗꯕ ꯌꯥꯔꯣꯏ ꯁꯤꯅꯕꯨꯀꯣ ꯉꯥꯅꯨ ꯑꯣꯏꯅ ꯇꯧꯔꯦ ꯁꯤꯗꯤ ꯒꯥꯔꯤ ꯁꯣ ꯁꯠꯈꯤ ꯋꯥꯅꯤ ꯑꯗꯨ ꯆꯥ ꯇꯥꯔꯦ ꯒꯥꯔꯤ ꯁꯣ ꯆꯠꯈ꯭ꯔꯕꯅꯦ ꯏꯌꯥꯝꯕ ꯆꯥꯁꯤ ꯇꯤꯟꯅ ꯑꯗꯨꯅ ꯐꯖꯅ ꯆꯥꯔ ꯉꯥꯅꯨꯗꯤ ꯅꯪ ꯊꯣꯡ ꯇꯥꯔꯦ ꯑꯩ ꯉꯥꯅꯨ ꯊꯣꯡꯕꯗꯤ ꯍꯩꯔꯒꯁꯨ ꯉꯥꯅꯨ ꯑꯅꯤꯅꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯐꯝꯕ ꯂꯩꯔꯒ ꯄꯨꯟꯅ ꯑꯝꯇ ꯆꯥꯃꯤꯟꯅꯒꯦ ꯑꯗꯨ ꯃꯌꯥꯝꯅ ꯍꯥꯎꯕ ꯍꯥꯎꯇꯕ ꯃꯍꯥꯎꯗꯨꯅ ꯃꯌꯥꯝ ꯂꯧꯕꯤꯔꯣ ꯁꯤ ꯍꯥꯏꯇꯥꯔꯦꯅไม่ใช่เลยกับที่ ꯁꯦꯝꯕꯁꯤ ꯑꯩꯅꯃꯛꯇꯤ ꯁꯦꯝꯗ꯭ꯔꯦ ꯍꯥꯏꯗꯤ ꯀꯌꯥ ꯈꯨꯠꯂꯣꯏꯗꯕꯅꯤꯅꯀꯣ ꯂꯣꯏꯁꯤꯜꯂꯛꯂꯣꯏꯁꯤ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯄ ꯍꯥꯏꯗꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏ ꯏꯅꯥꯎꯁꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯒꯗꯣꯏꯅꯤ ꯍꯣꯔꯦꯟ ꯃꯌꯥꯝ ꯃꯁꯦꯟ ꯊꯣꯏꯗꯣꯛꯅ ꯀꯠꯇꯤꯡ ꯃꯩ ꯆꯠꯂꯦ ꯌꯥꯝ ꯐꯖꯔꯦ ꯃꯑꯣꯡ ꯇꯥꯅ ꯇꯧꯋꯦ ꯉꯥꯅꯨ ꯇꯧꯒꯦ ꯃꯌꯥꯝ ꯍꯣꯏꯇ ꯃꯆꯜ ꯑꯇꯩꯗꯨ ꯈꯤꯇ ꯄꯤꯔꯛꯑꯣ ꯌꯥꯎꯔꯦ ꯃꯇꯨ ꯌꯥꯎꯗꯦเราว่าไม่เจริญกว่าแล้วย่ามันกูว่าสักเลยเลยกูว่าสักเลยนั่นก็โอซานี่นั่นก็โอซาย่าพอไว้เราบ้านอีโรนมาสิหนูไม่เห็นละแต่ผมซักซาแล้วแกไม่เจริญซักซาบ้าตาเลยใช่กะลีนี่ก็เตะย่าหนูไอ้ย่าบ่จ้าปุ่นไอ้ดิสมัยนั้นย่ามาจ้าเนี่ยโอ้แต่ไอ้เก็บให้เนี่ยเลยย่ามาแต่ไอ้กูจะนี่ว่าแกหาเราเว้ยสิให้มันนั่นตัวน่ะเก็บแต่ให้ยังไงเลยแต่ได้ให้ตัวมายามมันชีวิโอดูชีวิแล้วก็ไอ้ย่าเมื่อกี้เจนเนี่ยมิสเตอร์จ้าบิปินสิแม่มึงชีวิตนั้น subscribe ตัวซึ่งเราไม่ที่น่ะเขาบอกย่ามันเนี่ยแต่ไอ้ยังไงเนี่ยเฮ้ยฟิชมาเขาอีโน่เนี่ยจีน่ามาจ้าตัวเสร็จจ้าตัวโตแล้วก็ไม่เอา